ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯊꯣꯛꯑꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯦ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯦ ꯍꯟꯗꯛꯇꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗꯁꯨ ꯑꯔꯨꯅꯥꯆꯜꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯈꯛ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯑꯩꯈꯣꯏꯒꯤ AC ꯀꯩ ꯁꯦꯡꯇꯣꯛ ꯈꯣꯠꯇꯣꯛꯄꯗ ꯎꯐꯨꯟ ꯈꯤꯇꯪ ꯇꯥꯏ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛꯇꯒꯤ ꯌꯥꯝ ꯆꯥꯎꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯤ ꯚꯥꯏꯔꯦꯜꯒ ꯆꯠꯇꯅ ꯋꯥꯊꯣꯛ ꯊꯣꯛꯈ꯭रे ꯍꯥꯏꯗꯤ ꯆꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯗꯨ ꯈꯛꯇ ꯉꯥꯡꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯅꯣꯔꯠ ꯏꯁꯀꯤ ꯀꯥꯡꯕꯨꯁꯦ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯊꯤꯅ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯛꯇ ꯌꯥꯝ ꯐꯖꯗꯕ ꯇꯥꯍꯩꯗꯕ ꯑꯗꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯌꯥꯝ ꯐꯖꯗꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛꯇ ꯅꯣꯔꯠ ꯏꯁꯇꯒꯤ ꯂꯥꯛꯄꯁꯤꯡꯁꯦ ꯍꯦꯛꯇ ꯌꯥꯝꯅ ꯖꯨꯒꯣꯠ ꯆꯥꯗꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯗꯒꯤ ꯄꯨꯂꯤꯁꯇꯒ ꯇꯥꯛꯅꯗꯅ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯈꯤꯗ ꯉꯥꯏꯔꯤꯀꯣ ꯃꯥꯜꯕꯤꯌꯥ ꯅꯒꯔ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯍꯟꯗꯛꯇꯁꯨ ꯃꯌꯥꯝ ꯀꯩꯅꯣꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯣꯏ ꯈꯪꯅꯔꯝꯃꯅꯤ ꯑꯗꯨ ꯊꯣꯛꯈꯤꯕꯕꯨ ꯍꯟꯗꯛ ꯀꯨꯏꯗ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯡ 5:30 ꯇꯔꯨꯛꯃꯨꯛ ꯇꯥꯔꯛꯄ ꯄꯨꯡ 5:30 ꯇꯔꯨꯛ ꯍꯥꯏꯁꯤ ꯗꯦꯜꯂꯤꯗꯗꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯀꯣ ꯁꯤꯗꯩꯗ ꯃꯌꯥꯝ ꯄꯥꯔꯛꯇꯒ ꯌꯥꯝꯅ ꯑꯉꯥꯡ ꯅꯨꯕꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯃꯥꯜꯕꯤꯌꯥ ꯅꯒꯔ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯗ ꯑꯃꯨꯛ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯀ ꯎꯅꯕ ꯂꯥꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯃꯐꯝ ꯀꯩꯅꯣꯁꯤꯗ ꯃꯥꯜꯕꯤꯌꯥ ꯅꯒꯔꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯒꯥꯔꯗꯦꯟ ꯑꯃꯈꯛꯇ ꯃꯣꯏ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔꯒ ꯋꯥꯀꯤꯡ ꯆꯠꯄ ꯑꯣꯏꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯄꯁꯤꯗ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯌꯥꯝꯅ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯀꯔꯦꯝꯅꯗꯅ ꯁꯨꯝ ꯂꯛꯅꯔꯛꯄ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯒ ꯁꯨꯝ ꯉꯥꯡꯉꯛꯄꯗꯨꯗ ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯐꯖꯗꯦ ꯑꯗꯨꯃꯥꯏꯅ ꯀꯩꯗꯧꯕꯒꯤ ꯀꯩꯅꯣ ꯇꯧꯔꯤꯅꯣ ꯍꯥꯏꯗꯤ ꯅꯆꯦ ꯅꯆꯟꯒꯨꯝꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯐꯖꯗꯕ ꯍꯥꯏꯔꯤꯅꯣ ꯍꯥꯏꯒꯅꯣ ꯈꯣꯠꯀꯅꯣꯅ ꯈꯔ ꯉꯥꯡꯉꯨꯕꯗꯒꯤ ꯀꯩꯗꯧꯒꯦꯕꯨ ꯂꯩꯔꯝꯃꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯃꯣꯏ ꯊꯥꯡꯒ ꯌꯦꯞꯄꯝꯃꯦ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯊꯥꯡꯒ ꯂꯧꯊꯣꯛ ꯊꯤꯟꯒꯦ ꯀꯥꯏꯅ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯁ ꯃꯣꯏꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ ꯅꯨꯄꯤ ꯃꯆꯥꯈꯩꯗꯨ ꯆꯦꯟꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯆꯦꯜꯂꯛꯄꯗꯨꯗ ꯉꯁꯥꯏꯒꯤ ꯆꯦꯟꯈ꯭ꯔꯦꯅ ꯇꯣꯛꯇꯕꯤꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯇꯤꯗ ꯑꯃ ꯀꯩꯅꯣ ꯌꯥꯎꯕ ꯇꯤꯡꯈꯪꯒꯤ ꯃꯑꯣꯡꯗꯒ ꯄꯥꯟꯕ ꯌꯣꯠꯀꯤ ꯇꯤꯡꯈꯪꯒ ꯄꯥꯟꯕ ꯄꯦꯇꯤꯗꯣ ꯑꯗꯨꯒꯥꯇꯣ ꯁꯠꯇꯣꯛꯑꯒ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯇꯥꯟꯅ ꯀꯜꯂꯛꯄ ꯍꯥꯏꯗꯤ ꯑꯗꯒꯤꯗꯤ ꯄꯥꯔꯛꯇꯨꯗꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦ ꯍꯥꯏꯕ ꯃꯥꯅꯦ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯑꯗꯨꯝ ꯀꯩꯝꯇ ꯍꯥꯏꯗꯕꯤꯗꯣ ꯃꯣꯏ ꯈꯛꯇꯪ ꯑꯗꯨꯝ ꯇꯧ ꯂꯩꯕꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯒꯥꯔꯗꯦꯟꯁꯤꯗ ꯊꯣꯛꯅꯕ ꯃꯇꯝꯅꯦ ꯑꯗꯨ ꯃꯌꯥꯝꯗꯨ ꯀꯅꯥꯝꯇ ꯀꯩꯝꯇ ꯍꯥꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏ ꯌꯦꯡꯉ ꯂꯩꯕ ꯑꯗꯩꯗꯤ ꯃꯣꯏꯅ ꯍꯦꯛꯇ ꯇꯥꯟꯅ ꯀꯜꯂꯛꯄꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯦ ꯇꯨꯗꯅ ꯍꯥꯏꯗꯤ ꯆꯦꯟꯕ ꯉꯝꯗ ꯇꯨꯔ ꯂꯩꯔꯗꯨꯐꯥꯎꯗ ꯇꯨꯔꯤꯉꯩꯗꯨꯗ ꯑꯗꯨꯝ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯔꯒ ꯀꯟꯖꯜꯂꯛꯄꯤ ꯄꯦꯇꯤ ꯉꯁꯥꯏꯒꯤ ꯀꯣꯆꯤ ꯌꯣꯠꯀꯤ ꯇꯤꯡꯒꯪ ꯌꯥꯎꯕꯤꯗꯣ ꯑꯗꯨꯗꯨꯅ ꯀꯟꯖꯟꯕꯗ ꯍꯥꯏꯗꯤ ꯀꯩꯅꯣꯒꯥꯁꯦ ꯂꯣꯏ ꯁꯣꯛꯇꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥꯗꯣ ꯗꯣꯛꯇꯔ ꯀꯩꯅꯣ ꯇꯧꯔꯦ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯦ ꯑꯗꯨꯒ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯑꯃꯨꯛ ꯂꯥꯌꯦꯡꯉꯒ ꯍꯧꯖꯤꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯅ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜ ꯈꯔ ꯑꯆꯧꯕꯗ ꯑꯃꯨꯛ ꯄꯨꯔꯣ ꯈꯣꯠꯂꯣꯅ ꯇꯧꯔꯒ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜ ꯑꯆꯧꯕꯗꯨꯗ ꯑꯃꯨꯛ ꯂꯥꯌꯦꯡꯉꯒ ꯃꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏ ꯆꯦꯛꯑꯞ ꯇꯧꯔꯒ ꯍꯧꯖꯤꯛ ꯃꯥꯜꯕꯤꯌꯥ ꯅꯒꯔꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯇꯧꯗꯅ ꯃꯌꯥꯝ ꯑꯗꯨꯗ ꯉꯔꯥꯡ ꯍꯥꯏꯗꯤ ꯑꯍꯤꯡꯒ ꯇꯨꯝꯅꯗꯒꯩ ꯑꯩꯈꯣꯏ DMCC ꯗꯦꯜꯂꯤ ꯃꯅꯤꯄꯨꯔ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯃꯌꯥꯝ ꯑꯗꯒꯤ ꯁꯥꯎꯠ ꯑꯦꯛꯁꯀꯤ ꯁꯥꯎꯠ ꯑꯦꯛꯁ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔ ꯃꯌꯥꯝꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯜꯂꯒ ꯍꯣꯠꯅꯗꯅ ꯀꯩꯅꯣ ꯇꯧꯔꯦ ꯄꯨꯂꯤꯁꯇ FIRꯒ ꯇꯧꯔꯒ ꯀꯝꯄ꯭ꯂꯦꯟꯗꯤ ꯇꯧꯈ꯭रे ꯑꯗꯨ ꯍꯥꯏꯗꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯗꯦꯜꯂꯤꯁꯤꯗ ꯑꯩꯈꯣꯏꯁꯦ ꯁꯛ ꯃꯥꯟꯅꯗꯦꯅ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯔꯠ ꯏꯁꯇꯒꯤ ꯂꯥꯛꯄ ꯀꯥꯡꯕꯨꯁꯦ ꯃꯣꯏꯅ ꯌꯥꯝꯅ ꯊꯧꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯌꯦꯡꯉꯣ ꯅꯨꯡꯗꯥꯡ ꯑꯍꯤꯡꯗ ꯊꯣꯛꯄꯅꯦ ꯍꯥꯏꯔꯗꯤ ꯃꯁꯛ ꯈꯪꯗꯕꯅꯤ ꯌꯨ ꯊꯛꯑ ꯂꯥꯛꯄꯅꯦ ꯑꯗꯨꯅꯤ ꯍꯥꯏꯕ ꯌꯥꯏꯕꯀꯣ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗꯤ ꯃꯤ ꯈ꯭ꯋꯥꯏ ꯆꯤꯟꯕ ꯃꯇꯝꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯄꯥꯔꯛꯁꯤꯗꯁꯨ ꯃꯌꯥꯝ ꯋꯥꯀꯤꯡ ꯆꯠꯅꯕ ꯑꯉꯥꯡ ꯅꯨꯕꯤ ꯑꯍꯜ ꯂꯃꯟ ꯂꯣꯏꯅ ꯆꯠꯅꯕ ꯃꯇꯝꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯦꯇꯦꯛ ꯇꯧꯔꯕꯛꯇ ꯑꯁ ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯐꯠꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯀꯔꯤꯒꯤꯅꯣ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯗꯗꯅ ꯃꯌꯥꯝꯅ ꯇꯨꯃꯤꯟꯅ ꯌꯦꯡꯉ ꯂꯩꯔꯤꯁꯦ ꯁꯤꯁꯤꯅ ताꯛꯄꯗꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇ ꯂꯩꯕꯁꯦ ꯍꯟꯊꯅ ꯈꯟꯕ ꯃꯤ ꯍꯥꯏꯗꯤ ꯃꯤ ꯑꯣꯏꯅ ꯈꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯌꯥꯝꯅ ꯐꯖꯗꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯉꯝꯕ ꯑꯩꯈꯣꯏꯅꯁꯨ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯌꯔ ꯇꯧꯒꯦ ꯃꯌꯥꯝꯅꯁꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯩ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯔꯒ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ngasi amuk hayeng tolakani hayeng amuk thokani haiba tamba ngamde sidaida laiba akhoi gi manipur khaktagi nate arunachal khaktagi nate north east tagi laiba mayamje sije hojik delhi da laiba ngamdabagi phibam dabok laire aduduna akhoi gi kainoje video jingje viral chalan biba haidi mayamda yoholaga moje tawbi yadena haidi kainoje akhoina si tawribje phatte habdo khangan bam darkar oi aduga akoi ise jing haitare अखोई DMCC की मेंबर जिंग अखोई याम जिंग ओजा जिंग मयाम अमा मफम दुदा चटलुबा मरु मपांग मयाम चटलुबदुना मोइना मफम दुदा हकथेंगना थेंगनरपगी पाउसिंग तमलपदो अदुजो अखोई मखा ताना हजि भिडियो इजि येंगमिना ngasi
Mars ki tang nipan International Women's Day numitida yamna nungaitaba thodok ama ngasi Malbia Nagar da amuka so hanna thoe ngasi gi numitida akhoi meitei nupi amabu yamna brutally akhoi yam thina phubirakpa amasung mahak tana tana dona akhoi belt na akhoi belt tu da akhoi tinghang yawba akhoi adugumba belt na kandona amasung thang na thinge haiduna hotna gi ba se akhoi da taseng na masi yam nungaitaba ngasi thodok ama thoi hairiba thodok ase numidang wairam gi pung manga makai taruk angang sina walking satpa matam da thoki ba thodok ni masi guma ayuk nong din bhaboda akhoi se north east ki akhoi gi saksing sina tongana tabagi usitri bara natragana akhoi sibu yamna handana khanbagira akhoi se siguma thodok ase hanjan hanjan thokpa se akhoi taseng na yaning de ngasi akhoi DMCC gi maikai dagi hauzik ahing sida akhoi Malbia Nagar gi police station ja akhoi FIR ama pisan jaba laksabani angang se akhoi hana doctor da pujarure hospital amada hana pukhalaba matungda hospital tu dagi amuk atopa hospital amada amuk puro na haibadagi adugi hospital da parga masa examine pulap tauraba matung tu da akhoi FIR pisan jaba Malbia Nagar da lae adugi matung da akhoi mayam da akhoi nungaitaba akhoi asauba akhoi bu usitriba mayam ase si akhoi na pangdam jabo ina ngasi akhoi na sumaina mayam si pullaga akhoi ahing sida akhoi pulap pullaga mayam bu akhoi da tauriba se masi lali aduna masi akhoi yaning de haibase masi gi damak da akhoi pulap lepminasi haibase aina amuka so hanna mayam da haizari